mayam Thailand gi momo taste tawning bra haidi momo je makhan mayam budi chare ko da sigi keno jena flavor yaw momo ne bo red machu adai di sida magi style je ko haidi makhan makhan momo je hani chumna gi do na ta bai tare magi template makhan makhan style makhan mayam mayam lai je si je lupa kunthra ne ba da siguma momo je Thailand gi ni ko Thailand momo hai je haidi moi gi style na to bo momo ne ba siguma je mayam taste tawning adi mafam je kai do oin hai ta di overbridge tai hai dara ga uripoki photo sana school lai ba da ꯑꯗꯨꯒꯤ ꯍꯦꯛ ꯍꯥꯏꯗꯕꯗ ꯁ꯭ꯇꯣꯟ ꯃꯃꯥꯡꯗ ꯁꯤꯗ ꯂꯩꯕ ꯏꯌꯥꯝꯕꯁꯤ ꯊꯥꯏꯂꯦꯟ ꯃꯣꯃꯣ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯀꯂꯔꯤꯡ ꯀꯩꯅꯣ ꯑꯣꯏꯕ ꯁꯤꯅ ꯐ꯭ꯂꯦꯚꯔ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯑꯗꯨꯗꯤ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯉꯩꯁꯤꯅꯀꯣ ꯂꯩꯔꯤꯁꯤꯡꯁꯦ ꯑꯗꯒꯤ ꯁꯤꯅ ꯇꯦꯝꯄꯜ ꯁꯦꯞ ꯑꯗꯒꯤ ꯁꯤꯅ ꯇꯥꯏꯄꯣ ꯁꯦꯞ ꯁꯦꯞ ꯃꯈꯜ ꯌꯥꯝꯃꯦ ꯃꯦꯆꯤꯟꯗ ꯇꯧꯔ ꯇꯛꯄ ꯃꯁꯂꯥꯅꯤꯀꯣ ꯁꯦ ꯃꯣꯔꯣꯛꯀꯤ ꯉꯁꯥꯏꯒꯤ ꯂꯣꯇꯁ ꯃꯥꯟꯕꯗꯨꯅꯤ ꯑꯃꯨꯛꯇ ꯄꯨꯂꯞ ꯆꯥꯗꯧꯅꯦ ꯑꯣ ꯑꯝꯇꯪ ꯇꯦꯁ ꯇꯧꯗꯦꯕ꯭ꯔꯣ ꯃꯤꯠꯈꯨꯕ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯄꯨꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯊꯥꯏꯂꯦꯟ ꯃꯣꯃꯣ ꯑꯣꯏꯅ ꯆꯥꯖꯔꯛꯑꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯊꯥꯏꯂꯦꯟ ꯃꯣꯃꯣꯁꯦ ꯍꯥꯏꯗꯤ ꯃꯣꯃꯣꯁꯦ ꯃꯈꯜ ꯃꯌꯥꯝꯕꯨꯗꯤ ꯆꯥꯔꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯁ꯭ꯋꯥꯏꯗ ꯐꯪꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯣꯃꯣꯁꯤꯅ ꯍꯥꯏꯗꯤ ꯐ꯭ꯂꯦꯚꯔ ꯌꯥꯎꯕ ꯃꯣꯃꯣꯅꯦꯕ ꯑꯩꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯆꯥꯗꯣꯏꯁꯦ ꯑꯗꯣ ꯉꯁꯥꯏ ꯇ꯭ꯔꯥꯏꯕꯨꯗꯤ ꯇꯧꯔꯛꯑꯦ ꯐꯖꯅ ꯍꯥꯎꯈꯤꯕꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕ ꯁꯤꯒꯨꯝꯕ ꯃꯣꯃꯣ ꯑꯃ ꯑꯩꯉꯣꯟꯗ ꯇꯦꯁ ꯇꯧꯕ ꯐꯪꯍꯟꯕꯤꯔꯦ ꯏꯌꯥꯝꯕꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯐꯥꯎ ꯏꯌꯥꯝꯕꯒꯤ ꯃꯣꯃꯣꯁꯦ ꯁꯤꯟ ꯊꯨꯡꯅ ꯌꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯅꯅꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯦ ꯉꯁꯤꯒꯤ ꯃꯣꯃꯣꯁꯦ ꯁꯤꯒꯤ ꯑꯉꯥꯡꯕꯁꯦ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯒꯤ ꯃꯣꯃꯣꯅꯦꯕꯀꯣ ꯐ꯭ꯂꯦꯚꯔ ꯌꯥꯎꯕ ꯁꯤꯁꯦ ꯍꯥꯟꯅ ꯇꯥꯍꯧꯔꯒꯦ ꯃꯣꯃꯣꯁꯦ ꯆꯨꯝꯅꯒꯤ ꯃꯣꯃꯣꯁꯤꯗꯀꯣ ꯁꯤꯅ ꯐ꯭ꯂꯦꯚꯔ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯏꯅꯦꯕ ꯃꯍꯥꯎꯁꯤꯗꯤ ꯀꯩꯁꯨ ꯃꯩ ꯆꯠꯂꯦ ꯑꯝꯇꯪ ꯆꯥꯔ ꯈꯪꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯗꯨꯝ ꯄ꯭ꯂꯦꯠꯇ ꯂꯨꯄꯥ 30 ꯑꯗꯨꯝ ꯄꯤꯗꯅ ꯃꯣꯃꯣꯁꯦ ꯃꯆꯥ ꯉꯥꯛꯇꯅꯦꯕ ꯁꯤꯗꯤ ꯃꯣꯃꯣꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯒ ꯐ꯭ꯂꯦꯚꯔꯒ ꯌꯥꯎꯔꯒ ꯌꯥꯝ ꯍꯥꯎꯕꯗꯣ ꯆꯥꯔ ꯈꯪꯅꯤ ꯁꯤ ꯃꯍꯥꯎꯁꯤꯗꯤ ꯃꯩ ꯆꯠꯂꯦ ꯑꯁꯦꯡꯕ ꯁꯤꯒꯤ ꯃꯣꯔꯣꯛ ꯁꯨꯕꯅ ꯇꯧꯔꯒ ꯁꯦꯝꯕꯁꯦ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯁꯥꯕ ꯄꯥꯝꯕ ꯃꯤꯒꯤꯗꯤꯀꯣ ꯆꯞ ꯆꯥꯔꯦ ꯁꯤꯁꯦ ꯁꯨꯞꯅ ꯁꯤ ꯃꯣꯃꯣꯒꯩꯁꯦ ꯃꯃꯤꯡ ꯂꯩꯕ ꯃꯣꯃꯣ ꯉꯥꯛꯇꯅꯦꯕ ꯃꯃꯤꯡꯒꯗꯤ ꯀꯥꯎꯈ꯭ꯔꯦ ꯉꯁꯥꯏ ꯑꯃꯅ ꯍꯥꯏꯕꯗꯣ ꯇꯦꯝꯄꯜ ꯃꯣꯃꯣꯒ ꯌꯥꯝ ꯍꯥꯏꯕꯅꯦ ꯃꯃꯤꯡꯒ ꯀꯥꯎꯈ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯃꯍꯥꯎꯁꯦ ꯃꯣꯃꯣꯗꯤ ꯑꯩꯅ ꯁꯤ ꯆꯥꯏꯁꯤꯅꯀꯣ ꯇꯣꯞ ꯇꯥꯔꯦ ꯃꯣꯃꯣ ꯑꯇꯩꯁꯨ ꯃꯌꯥꯝ ꯆꯥꯏꯌꯦꯕ ꯆꯤꯛꯀꯟ ꯃꯣꯃꯣ ꯕꯤꯞ ꯃꯣꯃꯣ ꯃꯌꯥꯝ ꯆꯥꯔꯦꯕ ꯃꯁꯤꯅ ꯐ꯭ꯂꯦꯚꯔ ꯌꯥꯎꯕ ꯄꯣꯠꯅꯤꯅ ꯃꯁꯛꯁꯤ ꯌꯦꯡꯉꯨꯅꯦ
Maru pani ha bu chingna bu lai cha. Yo wa ma. 마먼지가 모모지가 얘기나봐 간다네. 마먼들이 얌리 하고래봐. 모모지는 얌 해래봐. 하지만 플레이버 야리바 하리바 뭐 고시는 요한이 요리바 모모지 빠따라다 좀 비바. 이디 플레이터 봐. 군차네 어떤 모모 머리니 봐. 제발 오늘 나서 사가. 이 타오 얌얌오냐? 무슨 나오냐? Phim sẽ rất ngại gì nữa đây mà xem lần video nè 아시가시기 양반이 모모지 강에 머니 부터 쏘이들 신동하기니 마하우도 걔 넘다고 mayam có bạn đấy anh hàng cái sao có momo thì si 마하우 thì yên yên này ở đây sao bây giờ mình bắt thằng yêu sinh bắt đầu cái mà thằng bị tôi đó đúng ngay vẫn bỏ ra